Konsa Khulgi mi taru fazin kraba mafam khangdaba sigi matang da kogi Nagaland gi CM na kogi nephew na Amit Saga wari sanakre hari sanari ba wari si athuba matam da thabak ta ondhorakani haibagi thajaba su pirakle haidana nephew Nagaland gi CM na thamlakli sigi matang da za laksani bo wafam di akoi deputy CM anini lairiba manipur gi hojik akoi gi expansion tawdragasu paibam thokpa makhoi kharadi pairi boja masida lairiba manipur gi lairiba representative sing sina haibada pokpa akoi tawni FIR pangre investigation hauri kholi haba statement singa tane ba khoi tari se adubu thangnari ba khoi gi yum thangnari ba state Nagaland gi CM nephew na Hai ba khoi gi manipur la ba hojiki issue si matang sida Union Home Minister Amit Shah da magna thangatli ba wafam si matang da masi thabak oin ondhorakani di hairi boja sibu boja ondhorakani haibagi thajaba ji leibu kamai dogi masi kano ni ondhorak pa su yai ondhorak ta su yai sidai da khoi gi khar lega ko sum issue si koi khar kanda kanna khoi gi angang pim sang heman si adu police na hoji bok si siren lo ba yadri adu to wada to wai hoji na sum adu ha pa de sen ba phare adu to tholei da na ko like that situation si or shamna kan khoi ngawai pa bum pam sa na simin so oring da khoi gi ang tha de gi sana ma sai na ma ama mang ki ba gi matan do we are very active in students canada movement da ko yam khoi active oring matan ne da pong pam sa khoi mana samai palna phara mangre sanam sa puthur sananta puthur na sum hamra sum hairam badigi ko ong nu pam sa na sigra mi du bai kamale bang chara pi do mangai re na hairapani wari bo si situation tholoi haninga leite bo aidi ma ji hojik si Home Minister India ki Home Minister ibu ikai ne Home Minister ama juk chauna pithribi gi adu pawar ne na hairaga si gi moi ma se mafam khangde du tawde gai lot lagi si kit law ba si de lot laga thameru da sibu haibi ya wara bo ko ba juk chau ba institution me adu army Indian army gi asuk chau thajari ba in terms of crore thajari ba ma gi defense ki budget home gi budget me am hi du si moi manga taw sibu thi bu pu thong ngam dra di adu kari do du no me du ji akoi na masi ikai ba wane ba haiba wa da ko aduna haiba si ikai ba wane haiba taraga su moi di thawain taw gen taw ni na wadde moi di akoi taw ni na haida bu na amani da na ko moi gi planning mai makha taw ni na moi na kar mai na masi puthorak pa ya ba timing moi hotli ne ba aidi sigre bo haida su sangi ba su masi kar mai na puthorak pa ya ba timing ama haiba pot ama moi di hotlaga lai di ne ba ko adai matam du dum tholaka ne ba hoji loi khangna ba pot ne ba ai sai haija re mang da ko hojik le di ba hek keno tong na hek ngang na ra ba kan da lai di ba pot se karawai da lotli karawai da thami sigrabra karawai da phumi sidragana krai thami moi kari sari haiba se masi loi namak lai di ba agency singi loi khangam ne ba khangda su ya roi madu khangdi haibu na mani khangda di ya roi ba aduna khang taw ba pot ni na masi akoina tumdo mi da kamai na tumi hongdu khodoi no yam lu re bu ko aduna poche adai du da leibani na si aduna ne lo order problem na te hai si lo order problem de ha na phangani na kau khai ba thing asi bo ju phangani na kun wari bo ko lo order problem na tab do nu phangdri ne ba si ni sai si da ne na ngasai issue si lo order gi issue na te na hai si adai du da ne ba aduna poche dum magi political kano ma yeng adum tholakani thokta ba yaroi li thorakani ka asi bo na da aseng bo na ra kainom tholakani ko aduna si gi pot me am sing se khoi matam do bokti akhoi adum tolerate toroga leiba tamni okay zamaka jatha boina masida micham da tatna khud tharak pada lengang na action lawdrabadi miyam na civil war lawthok lakpa yai haidana konsa khul gi chairman na thamlakli oza masi kari haidoino khangdre khoisu si matang si hariba konsa khul gi thodok masi thoiba si pendabadagi konsa khul gi chairman na lawthorapani adumapu chap chaba tang tarangdoi da thokpasu za numit se phane amne yam chalabani thoiba thodok sigi chap chaba yes ozana hoji haibiri bu dumaina law and order gi problem oiraga di lairiba akhoigi agency mayam sina tawbada shiribra sangibra haibasi actual report sima chap chana makoi da di leiramani ba khangabane ba za adumakpu hojik si miyam da adumak
load laga minam laga laibagi achauba kainone bo ja hojik se lairi se adubu lairiba konsakul gi chairman na di pen da banina hairiba sina ahing boina supiro si asi boina supiro haba wapam je dum makhogi pangthok ritual ju pangthok pagi wapam ju dum tham khrabani aduma pu pen da bagi oina makhoi ju dum masi micham da tattana khut tharak pa si pen da bagi oina masi civil war tholak pa yai haidana makhogi maikai da gi ju thamlak li ba ko siga matang da siga khitang am na thaina na kain adum relevant oina pusalakpada akhoi CM na thamang pa wafam amada sisu civil war tholak pa yai hairi CM na mu thamang pa wafam da hekta ban tawbagi chatnabi thadoksi chief minister bangi khongjang toklasi maram charabadi wari sanasi chief minister khemchan haidana sumain thamlagli ojana kalamarom da miyamna ngasi phaw chatli si yam democratic oiba mawong da protest pu chatlasu rally pu chatlasu yam democratic oiba mawong da ngaktane ba upai leraktabani na kari tawdoino habase khangdabani ne miyamgi way of protest si akoi ban si ayamba tawbase koi dumak thengnei adumakpu ban hekta tawbugi chatnabi si thadok si hargadi chapchana makhoigi makhutta makhoigi responsibility ne ba masi haibagi mahutta Konsakol gi chairman naga civil war tholak pa yai haidana hairi basi deputy CM ani adegi home minister lairi basina chap chana makhoina tauge khana tauragadi makhoise tauba yarabane ba masi taubagi mahutta miyamna taningoi da statement ngaktane ba makhoina thamai isidi si ozakari kamaina yengba yai sine ngasai digi akhoi ne ne area sigi magi kakso problem se sine maram de ma hojik lai de ba hojik konsa kulda nongmai kapsele kunja so e ko kunja so e nongmai kapsele hai taraga di kudak ta chatlaga operation tawro kapsele bi kamu du pharo da adu di kapsele bi kamu du pharaga moi silere photo moi ain ge thabu lokhalo ain hai bani na ko law and order problem hai bani na ada kapam maga pura hang dangai police na leiba security zone area mak ta leiba mayam ta nongmai kapsele laga so pha de jibu phabo ngam de du tok de jibu ya bo wara bu ko kaidau lege bu me adu ta ga di moi na planning to sapani na side da tholak pa Shida tholakpa magi repercussion singdo madu neba akhoi hojik lai riba mayam sina hojiki lebo government sina nungai ri sina aduna neba saida moina dum phammaga ingna sikna gyan tana ban tawganu wari saji adu gaina yam lemna haiba ngam mi se ngai tholaiba pot mayam sing tholakna bagi dam da tawbuni na madu tholakpa da moida kaisu na sung deba kaisu pen da ba kaisu nungai ta ba sum government am pali ai adu ne do ne haibagi haibuduna amani ko hoi ban nek ta tawgum si ko kum si haiba si ki phaja statement su lai adi maram chada ba manba adi or koi film chada khudak te kanum tawre gain tawba da yamna public hindrances people su lai ko laiti haibana te ko adu taga su laidi ba people ki laidi ba mayam singa si moina law and order ki problem phatabani hai targadi khudak ta response piro dana khudak ta ngasai gi laidi ba mayam singa du pharo pullo ade ama tawro kai do bi tawbu ngam de adu am sati ba paisa mayam ma kai drone kai makhan gi drone adi telescope binocular mayam uttana photo da yam uri dai ne ko paktha da na kai uttana kai do mayam uri da na ko adu mayam sin do kai da scenery ke ba una bo power uba mayam le da dai ne uji de kan manung da kai lo mayam manung da le bo pa mayam uri da ne ko adu mayam sing du moina le ri ba magi le ri ba keno mayam no sisi na ro adu ga le ri ba khoi gi keno mayam sing du khoi gi phatta ba element mayam sing du lo tho de pharo pullo adu tawro adu salai ro na adu di tawdana sum leiraga adu praja adu tawra tawana haibu di moidi adu tawrokna baina civil wa adu thokna bain tawri ne ngai ri ne ko adu da kari thola ke adu gi magi le ri ba another state ma kai lo wa ya ge du yeng doi ne ba adu da tawrokna bagi dam kapsel lin ne ba no moi do ko adu ni moina tawri ba posi adu na thoidona ma sidai da ngak ni ngai oide ai gi area da shong ngak te manani ma si adum ai na thazaba ma ai normal lejabani na ko agenda jam clear oi engon da kaim da say na de masi law and order problem na tabani na moina politically motivation ama yauna political aspiration ama yauna design ama tawraga through institutional chathaba lalong ama chathabani na madu da tholai ba punamak to tholak sanu akoi madu accept tawgani hena madu de da laiba punamak tu gi outcome mayam punamak akoi accept tawgani na sat khrabane ba aduna kaim ta masi de da goming ri ningdom pom ningai lai te haibuse masi ai sumaina thamsege okay ozal loishela pada oza